पक्षद फोंखिबा मरुइबा पाउ खरा अपडेट तौजरी मियाम वारागनी हारुबगी टिकेंद्रजीत अहिंगबा हाइना लंगनाखी चीफ मिनिस्टर मियाम ना मयोक नरकलिबा अवाबसिंग असि थोलकनी हाबसि सही 10 की ममांगदा खंगबदगी अयाकना मियाम दा फोंदोखिबा लैग्रे मतम मदुदा वफम अदुबु लुमना लौबीबगी महुत्ता टिकेंद्रजीत अहिंगबा हाइना मियामदा लंगनाबिकी बफाव यावगी अदुबा मतम मदु लाक्लबा मतुंगदा अइखोइन होटनजरिबसे मियामना सोइदना खंगनरकनी हाइना चीफ मिनिस्टर नोंगथोंबम बेरेना फोंदोखरे चीफ मिनिस्टर आर्टिस्ट सिंह की टेंगपांग CMAT की मखादा रूपमहल थिएटर इनिंगथौ कुलचंद्रा हाइना मिंगथोनबा सही 94 सुबह स्टेज प्ले की प्रीमियर शो की थौरमदा CM ना मखा थाना हाइकी वांगांगबदी यामना हाइबा मतम मदुगी पॉलिटिशियन सिंगना अइखोइगी लेफमसिंग मफम साना सेंबिरमलबदी अइखोइ यामना पेलमगदबने अइखोइना लेरमलिबा MLR चनब लमसेट असि ऑफन ओहनबा मथौ तारे सही कया असिदा अचौबा अहोबा मयम अमा लेरमले अदुबा ngasi खक्तदा लेबाक नुंगसिबा सादुना ngang sakpa ngakda oina dawre लाल तौबा मियामदा फोंदा लाउथोकद्रा लाल दा चटकदबा लंबी अदुबो मिंगोंदा हाना खंगनगद्रा अइखोइ मिदैसिंग जामना हेनमल्ले तौगदबा अमदि तौरोइदबा अमदसु खंगनद्रे सही कुन कुंथागी ममांगदगी प्लान तौरगा चथरकपा लाल अमनि मरमदुना लाल असि तरहाइना लौबु जुमलोय हौगिबा पॉलिटिशियन सिंगना हन्ना येंगदना मनिंग तमना थादोक्तुना थमलंबन ngasi अइखोइना अवाबा मायाम असि मायोंगनरकपनि थौरमदुदा महंगना मखा तारादुना हाइखि लमदम मसिगी नहासिंगदा अइखोइगी इपा इपुसिंगदा लैरंबा ममा लेबाक नुंगसिबा मदि अहल लमनसिंगबु लुना चाना तौबगी हौना लोंचतसिंग अदु खंगननबगी पांदमदा पांगतोकनरंबा तोगान तोगानबा साइरेंग थीबा लेबाक निंगबा इसै संगदमनबगी थौरमसिंग सही खरा पांगतोकदना लाखिबा मरमना ngasi gi mirol sing da mama lepak nungsibagi mami adu khara khajik antana unarakliba si yamna laibak thibane matamama da ets lainana maram oraga mapalam da satpada manipur mazani haibada ikai bafawbo yaur phawrami ipa ipu singi puari ka utong harakba asina aikone satkadori balambi asi kadom da satkadabano khallubada wakhal yamna wai ining thau kulsandragi play achi utpi duna hawrakliba lamdam hasigi hawrakliba na singda paujil ba pibi bagi dama rupmal theater gi thawmi sing pathagat bafang dokjari यूनियन होम मिनिस्टर ने इनिंगथौ कुलचंद्रागी वरी लिबिरकपद नतना अंडमान एंड निकोबार ब्रिटिश मासा माउंट हेरियट हाइना लेरंबा मफम अदुबो माउंट मणिपुर हाइना मिंगथोन पिबिदुना अइखोइगी इपा इपु सिंगबो इकाइ खुमनरकपासी अइखोइगी ओइना यामना लेबक थीबने इनिंगथौ कुलचंद्राबो थादोकदबनी हाइना मियामना कौरखिबा मियामना हौरखिबा इहौदा क्वीन एलिजाबेथना ब्रिटिश की मयोगदा अमोगन लान हौररोइ हाइना कोदेक पिगदबनी अमदि ब्रिटिश की मयोगदा लाल हौरबगिदमा क्वीन एलिजाबेथ ता लाले हाइजगदबनी आबो वफम अनिखक थमलकी मदुदा इनिंगथौ कुलचंद्राना वफम अदुकी पाखुमैना ब्रिटिश लेखाना मणिपुरगी सॉवरेंटी गाना निंखा तमना थमगनी अमदि अमुखना मणिपुरगी सॉवरेंटी द सिंगनरोय हाइरबदी आई ब्रिटिश की मयोक्ता लाल हौरोइगे हाइगने लोइनना आयाक लेबाक अमगी निंगथौनी मरमदुना क्वीन एलिजाबेथ लाले हाइरोय लाले हाइरगदी सेम्पीबत ताइबंग मफुद ओइना लाले हाइजगनी हाइबा इनंगथौगी वफमसिंग अदु तारुबदा इंगोंदा यामना अचौबा अवनबा मलाखि अंडमान निकोबारगी कला पानीदगी थादोरक्लबा मतुंगदा अयाकी प्रजाना ब्रिटिश की मखादा लैरगा अइना करिगिदमक मणिपुरदा हनगनी हाइबा मागी काथोकपा ngamba वखलोल अमगा लोइनना बृंदाबोनदा ओइना लैदुना पुंसी लोंकी असुगुमलबा इनिंगथौ कुलचंद्रागी काथोकपा ngamba मधि ममा लैबाकपो नुंगसिबगी वखलोनसिंग अदु ngasiगी मिरोल असिदा खंगनना पखोनरकबासी यामना अफबा खोंथांग अमने इनिंगथौ कुलचंद्रागी प्ले असि अतोपा मफमसिंगदसु सतुना सानाबियो सही 8 खुंताकपगी वरीदा युमफम ओइबा फिल्म अमसु रोमी मैतैगा पुन्ना पुथोकनबसु होनरे रोमहल हारिबा थिएटर असि पुवारिगा यामना मरी लेनबा हॉल अमनी मरमदुना हॉल असे मतमगा चुनबा अनौपा मौंगदा सेमकनना बुलबा क्रोर मरी कायथारगनी CMAT हाना हौदोक्सरक्लिबा असि आर्टिस्टसिंगना अवाबा कया मयोंगनरिबा दु कोंगनदा भागदोक्सखिबनी मरगसिदा खंगनजबा अमखा मणिपुर लोकल न्यूज चैनल असे स्ट्राइक लाकपा मरमना पाव हापसरकलारोय लोइनना यूट्यूब चैनल असे डिलीट तौबगी चांगसु यामना वांगना लैरे अदुना नोंदिगी फोंगबा पावसेदगी पाथोक्तुना तानजरिबा मरुइबा पावसिंग असिबो हानादगी इंटरेस्ट लैना ताबिरिबा पुनमकना मखा ताना ताबा फंगननबगिदमक्ता डिस्क्रिप्शन द पीजरिबा अखोइगी अनिसुबा मणिपुर न्यूज चैनल की लिंक अदुदा संगलगा येंगबिदुना सब्सक्राइब तौबिरमु लोइनना अनिसुबा मणिपुर न्यूज चैनल असिबो
ꯍꯥꯟꯅꯒꯨꯝꯅ ꯄꯨꯝꯅꯃꯛꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ꯫ ꯊꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯂꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯃꯔꯨꯑꯣꯏꯅ ꯍꯧꯔꯛꯂꯤꯕ ꯃꯤꯔꯣꯜꯁꯤꯡꯕꯨ ꯃꯁꯥ ꯃꯎ ꯐꯅ ꯊꯥꯛꯁꯤ ꯈꯥꯁꯤ ꯂꯩꯅ ꯂꯩꯍꯟꯕ ꯉꯝꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯛꯈꯤꯕꯅꯤ꯫ ꯑꯍꯜ ꯂꯃꯟ, ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯂꯥꯏꯒꯨꯔꯨ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡ ꯀꯩꯗꯧꯅꯨꯡꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏ꯫ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯥꯡꯇꯥꯒꯤ ꯁ꯭ꯀꯨꯜ 100 ꯁꯨꯅ ꯂꯩꯔꯦ꯫ ꯈꯨꯟꯅꯥꯏꯗ ꯑꯆꯧꯕ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯄ ꯉꯝꯅꯅꯕ ꯍꯣꯠꯅꯕꯗ ꯊꯤꯌꯦꯇꯔꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯏ꯫ ꯑꯩꯈꯣꯏ ꯈꯔ ꯋꯥꯃꯤꯟꯅꯈꯤꯁꯤ, ꯉꯁꯤ ꯋꯥꯃꯤꯟꯅꯔꯤꯕ ꯑꯁꯤꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯡꯅ ꯃꯇꯦꯡ ꯂꯩꯅ ꯍꯤꯡꯕ ꯉꯝꯍꯧꯒꯗꯧꯔꯤꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅꯁꯨ ꯊꯧꯔꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯁꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯤꯅꯤꯁꯇꯔ ꯍꯩꯍꯥꯝ ꯗꯤꯡꯒꯣ ꯑꯇꯩ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎꯗ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟꯅ ꯈꯪꯍꯧꯗꯅ ꯃꯤ ꯁꯤꯍꯟꯕꯒꯤ ꯈꯨꯗꯝ ꯐꯪꯕ ꯂꯩꯇꯦ ICMR꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯣꯚꯤꯗ ꯂꯥꯏꯆꯠ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯤꯑꯣꯏ ꯀꯌꯥ ꯈꯪꯍꯧꯗꯅ ꯁꯤꯕ ꯌꯥꯎꯔꯛꯄ ꯑꯗꯨ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯂꯨꯕꯗꯒꯤ ꯐꯜꯅꯤ ꯍꯥꯏꯅ ꯉꯥꯡꯅꯕ ꯀꯌꯥ ꯌꯥꯎꯔꯤꯕꯁꯤ ꯆꯨꯝꯗꯦ꯫ ꯏꯟꯗꯤꯌꯟ ꯔꯤꯁꯔꯆꯁꯤꯡꯅ ꯈꯪꯍꯧꯗꯅ ꯀꯔꯤ ꯂꯩꯅꯥ ꯅꯥꯔꯤꯕꯅꯣ ꯈꯪꯗꯅ ꯃꯤ ꯁꯤꯕ ꯌꯥꯎꯔꯛꯄꯒ ꯀꯣꯚꯤꯗ-19ꯒꯤ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯄꯒ ꯀꯔꯤꯁꯨ ꯃꯔꯤ ꯂꯩꯅꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯀꯛꯅꯕ ꯆꯥꯡ ꯊꯝꯗꯅ ꯌꯨ ꯄꯪꯊꯛꯇ ꯊꯛꯄ ꯃꯤꯑꯣꯏ ꯀꯥꯡꯕꯨ ꯑꯃꯗꯤ ꯀꯥ ꯍꯦꯟꯅ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡ ꯃꯥꯡꯖꯧꯅꯅ ꯋꯥꯔꯅꯤꯡ ꯇꯧꯗꯅ ꯁꯤꯕ ꯅꯥꯕ ꯃꯥꯌꯣꯛꯅꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯟ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯔꯤꯁꯔꯆꯅ ꯆꯍꯤ 19ꯗꯒꯤ 95 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯁꯥ ꯃꯎ ꯐꯔꯤꯕ ꯃꯤꯑꯣꯏꯁꯤꯡ 2018ꯒꯤ ꯑꯣꯛꯇꯣꯕꯔ ꯊꯥꯗꯒꯤ 2019ꯒꯤ ꯃꯥꯔꯆ ꯐꯥꯎꯕꯗ ꯃꯔꯤ ꯃꯈꯣꯡ ꯈꯪꯗꯅ ꯁꯤꯕ ꯌꯥꯎꯈꯤꯕꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕ ꯆꯠꯊꯈꯤ꯫ ꯊꯤꯖꯤꯟꯕ ꯑꯁꯤꯗ ꯀꯣꯚꯤꯗ-19 ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯈꯤꯕꯒ ꯃꯤꯑꯣꯏ ꯈꯔ ꯃꯥꯡꯖꯧꯅꯅ ꯅꯥꯕꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯃꯗ ꯌꯥꯎꯗꯅ ꯁꯤꯈꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕꯒꯤ ꯈꯨꯗꯝ ꯐꯪꯗꯦ꯫ ꯏꯟꯗꯤꯌꯟ ꯖꯔꯅꯦꯜ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯔꯤꯁꯔꯆꯇ ꯐꯣꯡꯕ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯁꯤꯈꯤꯕ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯕꯤꯍꯦꯚꯤꯌꯔ, ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯌꯨ ꯀꯥ ꯍꯦꯟꯅ ꯊꯛꯄ ꯑꯃꯗꯤ ꯀꯥ ꯍꯦꯟꯅ ꯐꯤꯖꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡ ꯇꯧꯕꯒ ꯂꯤꯈꯨꯟ ꯈꯪꯗꯅ ꯁꯤꯖꯤꯜꯂꯛꯄ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ꯫ ꯁꯟ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯄꯨꯂꯤꯁꯀ ꯈꯨꯊꯣꯡꯅꯕ ꯃꯤꯑꯣꯏ ꯑꯃ ꯁꯤꯔꯦ, ꯑꯃꯅ ꯁꯣꯛꯂꯦ꯫ ꯁꯟ ꯍꯥꯠꯄꯒꯤ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯃ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇ ꯄꯨꯂꯤꯁꯀ ꯔꯥꯝꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯈꯨꯊꯣꯡꯅꯕꯗ ꯁꯤꯔꯦ, ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯅ ꯁꯣꯛꯂꯦ ꯍꯥꯏꯔꯤ꯫ ꯕꯥꯇꯨꯕꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯟ ꯍꯥꯠꯀꯦ ꯍꯥꯏꯕꯒꯤ ꯀꯦꯁ ꯑꯃ ꯄꯨꯂꯤꯁꯅ ꯊꯤꯖꯤꯟꯗꯨꯅ ꯂꯥꯛꯈꯤ, ꯃꯗꯨꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯊꯥꯡꯖꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯣꯔꯗꯥꯕꯥꯗꯇ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯄꯨꯂꯤꯁꯅ ꯐꯪꯕ ꯉꯝꯈꯤ꯫ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁ ꯔꯥꯖꯦꯁ ꯗꯦꯕꯤꯗꯤꯒꯤ ꯃꯇꯨꯡꯏꯟꯅ ꯑꯀꯛꯅꯕ ꯄꯥꯎ ꯑꯁꯤ ꯐꯪꯕꯗꯒꯤ ꯄꯥꯇꯨꯕꯥꯏ ꯄꯨꯂꯤꯁꯅ ꯆꯦꯛ ꯄꯣꯏꯟꯠ ꯑꯃ ꯍꯥꯡꯗꯨꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯒꯥꯔꯤꯁꯤꯡ ꯆꯦꯛ ꯇꯧꯈꯤ, ꯃꯗꯨꯗ ꯃꯣꯔꯗꯥꯕꯥꯗꯇꯒꯤ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯊꯧꯔꯛꯄ ꯒꯥꯔꯤ ꯑꯃ ꯄꯨꯂꯤꯁꯀꯤ ꯆꯦꯛ ꯄꯣꯏꯟꯠ ꯑꯗꯨ ꯎꯕꯗꯒꯤ ꯃꯃꯥꯏ ꯂꯩꯔꯒ ꯆꯦꯟꯈꯤ꯫ ꯈꯨꯗꯛꯇ ꯄꯨꯂꯤꯁꯅ ꯒꯥꯔꯤ ꯑꯗꯨ ꯇꯥꯟꯅꯈꯤ, ꯃꯗꯨꯗ ꯒꯥꯔꯤ ꯊꯧꯔꯤꯕ ꯗ꯭राꯏꯚꯔ ꯑꯗꯨꯅ ꯀꯟꯇ꯭ꯔꯣꯜ ꯉꯝꯗꯗꯨꯅ ꯃꯤꯂꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯦꯔꯤꯌꯥꯗ ꯒꯥꯔꯤ ꯑꯗꯨ ꯃꯊꯛ ꯃꯈꯥ ꯑꯣꯟꯈꯤ, ꯃꯗꯨꯗ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯊꯣꯔꯛꯂꯒ ꯄꯨꯂꯤꯁ ꯇꯝꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯈꯨꯠ ꯍꯟꯕꯗ ꯃꯤꯑꯣꯏ ꯑꯅꯤ ꯁꯣꯛꯈꯤ, ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯁꯥꯖꯤꯠ ꯀꯧꯕ ꯆꯍꯤ 19 ꯁꯨꯔꯕ ꯃꯤꯑꯣꯏ ꯑꯃ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯑꯔꯣꯏꯕꯗ ꯀꯟꯇꯦꯟꯠꯁꯤꯡ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯁꯤꯕꯨ ꯄꯥꯎꯗꯝꯖꯔꯤꯕ ꯃꯅꯤꯄꯨꯔ ꯂꯣꯀꯦꯜ ꯅ꯭ꯌꯨꯁ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯗꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯗꯣꯝꯗ ꯀꯥꯟꯅꯔꯕꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕꯁꯤꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯕ ꯂꯣꯏꯅꯅ ꯂꯥꯏꯛ ꯑꯦꯟ ꯁꯦꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ꯫ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫